Arambai Tengol na Governor Yanaki Wapam Ngakna Khulai Khusinakre Khulai Khusinakraba Matunda Kuki Sing Landarak to Kunja Ama Hek Solakpada Mama Sing the Khulai Sing Amuhana Lauduna Lanteng Nagan Pondokre. How Kibasahi 2023 May 3 Hauna, Manipur the Togbalal, Manung Asida, Manipur Gising Amasung Tampaki Mapamsing the Lady Security Force the Gilakiba Kulaishing, Numitare Nigi Manung the Kusinagada Banihina, Manipur Governor, Azoy Kumar Balana Takiba Matam, Nasi Arweba Numitki Nutilpung on Khara Helapada, Arambai Tengogi Tomising Security Force the Khulai Khusinakre, Kusukulai Khusinabasi the Yaukibi Tawal, Yam Sipai Babu Bazardagi, AT Singi Mamasing Oribi, Akujam Ombi City, Soli Debina Pondo Kibada, Nasi Governor the Khulai Sinakiba Sigi Matunda, Kuki Singla Amuhana Landarakpada, Maitai Amahek Sopada Kusinakiba Khulai Singase, Lamda Masigi Mamasina Amuhana Lauduna, Irebak Manipur Kana Balan Tengnagan Hana Pondo Kre, Nasi Manipur Governor the Khulai Kusinabadu Tungan Tungan Nungmaisa Hungi Matakta Oigan Hana Tazanari, Hanba Manipur Rifles Complex the Pangto Kibatoro Maduda, Pau Missing Amata Manung the Sanghan Kide, Adumoinama Arambai Tengol get Tong Missinga, Loinara Kiba Maira Paibi, Ima Kara the Khulai Kusinaba Toro Maduda Tengnan Sarugake, Masing Yam Lava Security Sing name Palmanung Yakoiba Pumsing, Amadi, Ahanba Manipur Rifles get the Akanamong the Ngaks and Bagitabox Atake, Arambai Tengol Gimake de Gate, Tongan Tonganba, Gadis in the heart to Napuro Khulai Sing Tankak Nine, Ahanba Manipur Rifles get the 1000 Kiba, Pau Missing the Ubo Punke, Nasi Governor the 80, Gangbuna Khulai Kusina Kiba say, Nahal Namida Arambai Tengol Lusing Purel Korongan Bukuman Lusing Bakangbuga, Manipur Governor the Ras Baban the Unaduna, Wari Shanakiba Galoinana, Memorandum Amasupisin Kiba Lake Rabane, Governor go Unaramatunda, Manipur the Ing Tapa Ama Governor Puragna Balok Pam Tokpa Todang Logani Hena, Tazaba Pirak Padagi, Arambai Tengol na Khulai Tadok number Pireba Siloro Kibane, Pirebatuki Matungina, Arambai Tengol Gitongan Tongan units and the label Khulai Sing Khumjilaga, Matunda, Nasi Khulai Sing Adu Kusina Kibane, Aujuk Pawgi in a Khulai Kia Kusina Kibaga Habatu di Sabjana Masing Press no Pangbangam Tauramadu the Charuk Yabala Kibi Tobal District Tobal Kiam Sipai Babu Bazardage, Arambai Tengogi Mama or the Beaquizam Ongbi City Sorina Pau missing the Pondo Kibade, Governor Lamda Masida Santi Hanzilagani Haibagi, Tazaba Pibagaloidana, Arambai Tengogi Khulai Sing, Kusinana Bakan Kibagaloinana, Mama Singna, Haibadi Etigi, Sasingna, Khulai Tado number Pirep Lobane, Manipur Santi Hanzilagabadi Khulai Pyrabugi Matau Tadre Haibagi, Pirep Asilora Kibane, Loinana Governor Dangasi Khulai Kusina Kibane, Etigi Sasingna Khulai Pisin Krabamatung the Kuki Sing Landarak to Kunza Ama Hexola Komatamda, Nasi Governor the Kusinari Khulai Singase, Lamda Masigi Mama Singna Amuhana, Launaba Honagani Loinana, Imaleba, Manipur Kanaba, Sapsana Lanting Nagani Hina Supondoke, Kuki militants in the National Highway to Kansendun Saramba Bankar Amade, Kuki Nupi Singit, Punpam Sang Tugai Kre, Atingba Piruba Kuki Volunteer Taruk Suphajan Kre, National Highway to Impal Dimapur Paringi Impal West District Manung Chanba Kangla Tombi Amade Kang Popi District Manung Chanba, Gampi Pai Anigi Marakta Lambi Sharukaya Tachinduna, Kuki Khulai Pibasing Saramba Bankar Sing Amade, Kuki Nupi Singi Punpam Sing, Nasi Security Force Ki Kangbuna, JCP Season Tugai Kre, Security Force Sataki Drive Aduda, Atingba Piruba Kuki Machataruk Security Force na Phajan Kre, Phajan Kibasing, Tadong Nabadabi Tauduna, Kuki Nupi Sing na Irang, Haura Kre Hade, Paosin High Security Force Ki Makai Degi Langi, Matogum na National Highway Ki Lambi Ki Saruk Sok na Kuki Khulai Pibasing na Sajilamba Bankar Sing Amade, Kuki Nupi Sing na Khongjang Sangsenba Matamda Punpam Oina Saramba Sangsing, Lautok Naba Mangjong na Nakiara Hana Kangan Krabaso, Lautok Tabadagi, Ngasayok Pung Mangarom Taba Matamdagi Masing Yamlaba Security Force Sing na, Ngak Selaga JCP Season Aduna, Lambi Ki Nageta Saramba Bankar Sing, Sangsing Tugaiduna Mangan Kibane Haide, Security Force Ki Kangbuna, Drive Sathare Habaki Pau Tabadagi, Kuki Kunja Kaya Thoraktana, Security Force Ki Drive Adobo Ayat Papina Bohonake, Madada Mioy Taruk Security Force na Phajan Ki Haide, Phajan Kiba Mioy Sing Adudi, Zankulun Goite, Gangko Hauk Songloi, Enmilan Songloi, Kaimilan Songloi, Zantelen Hauki Amadi Lumitang Lupian Kawe, Makoi Taroma Kang Popi District Agini Haide, Pau Sina Hai Kuki Kunja Khara Security Force Ki Kangbuna Phajan Kre Habagi, Pau Hek Tabaga Kang Popi Dagi, Kuki Nupi Kaya Bus the Gampi 5 Hour Bus the Laki, Tung the Phajan Kraba Mioy Sing Adu Supermana Police Station the Kusina Kre Habagi Pau Pangbadagi, Kuki Nupi Sing na Supermana Police Station Ki Gate the Tonjinduna, Phajan Kiba Mioy Sing Adu Condition Amata Yaudana Tadong Naba Khongjang Sangsen Ki Haide, Ngasino Til Pungani Helabo Pau the Phajan Kiba Sing Adu Tado Ihabagi Pau Pangbangamdre, Kuki militants in the Lenung the Pumduna Tamlamba Khulai Kamarum Pagat Pangam Kre, Yangang Popi Police Station Ki Manung Sanna, Urang Patki Sing Sang Pareng Amade, Bapi Sang Biles the Combined Force na Operation Sataba
matamda kuki militant na lainungda phumduna thamlamba masing yamlaba khulai kaya phagatpa ngamkhre ngase yupung nipang minute nifu mangarom taba matamda urang pat ki singsang parengda kuki khulai paiba sing sathoga sen tawre haba paw ama intelligence ki akangnaba paw ama phangbadagi mari suba maha regiment ki major arjun amadi major Chanjit yauna yengang pukpi police station ki combined team na operation chathaki operation adu da kuki militant na achawa polythene khaw khara da masing yamlaba khuzu khulai kaya yom sillaga lainungda phumduna thamlamba thengnaki kutakta khulai sing adu mai pak na lokthokhi loinana makhata na urang pat sang pareng amadi bapijang village na chingba maphamda combing operation chathaki hairi anauba lenga ama semba ngamdrabanina miyam punna akanba khongjang sangsilagani haina ima ki mairana phongdokhre Manipur da anauba lenga ama semba ngamdrabanina lebak mayamga punna akanba khongjang sangsilagani haina ima ki mairana phongdokhre wafam asinga si Manipur Press Club ki thangjing hall da pangthokiba pawgi mifam amada ima ki mairagi secretary RK Ongbe koirom sanita na phongdokhibani mahana makhata na hai haukiba February 19 da ima ki mairana BJP Manipur state ki president A Sarda Devi da sayol ama ki manungda anauba luchingba ama khanduna lengak semgodabani haina numit 8 ni ki matam pikhrabasu ngasi phawbo lengak semba ngamdana leiba amade numit aduge notice ama thotuna MLA singi mifam phamgani haina thaurang lamlaga mifam amu yaithokiba du Manipur miyam apangba siduna namthana bohonabani masing suna laidiba ruling party ki MLA sing punsinduna anauba lengak semnaba thaurang tawbugi mami haujik phawba tadre haina suphongdokke mahana makhata na phongdokibida lebak ya sukluraba tanja asida makhoi masel phammunabagi charang naduna laidiba se miyam bu karisu leitana ositaba manbagi thawong kaya chatharagliba se lebak miyam amadi mama oibising na chapchana pakhum pigani haibase ruling party na khangjinba phai haujik lamda masida thamjilagliba president role ase lokthokpagi mamisu udre maramastina lebak miyam amata oina punsinbagi matam oire loinana mama oibising so khwangset machi langduna sem saduna leirase haina phongdokhe loinana haujik anauba lenga ama semba ngamdrabanina imagi mairana lebak miyamga punna changsilakpa khongjangda tholakpa aphapata ki tekchak punnamak Manipur BJP president na pugadabani haina phongdokhe kuki singna san ani halaga chathokre haukiba February 15 ki ayukta masage sangoldagi thadokkiba san ani kuki singna pharaga halaba matungda chathokre hari hiramasigi matangda sabungkop khunau development committee ki secretary thoibana pawse sida phongdoropagi matung inadi mahak masamangna loijaba macha chelabi sanbi ama loinana mahaki manang nupana loiba sallaba ama kuki singna pharaba matung halaga chathokre sansing ase ayo anganbadagi sangoldagi thadokkibadagi sabungkop khunau ga thangnana leiriba sangran hariba kuki khun asigi singi sarukta changsin khibadagi kuki singna halaga chathokibani hairi mahana makhata na phongdoropagi matungina san halaga chathokiba asiga mari lenana yengang popi police station da aiba cherol piduna wakhatkre adubu ngasi phawbo lokhatpam thokpa thaba amta lokhatana leiri haina su phongdokhe Manipur da chahi sudana luhongbagi case samarom laibagi manungda Thawal district na makok oire haidi Manipur da chahi sudriba angang luhongbagi case asi samarom dagi hena laite masigi manungda Thawal district ta nipuga mapal leiduna state asigi oina chahi sudana luhongbagi case khwaidagi wangba district oire chahi sudana luhongbana haksel yauna makhal kya ge khudongsa da bathohannabagi maram oihalli haina social welfare department gi makhada lairiba legal cum provision officer Imphal East Renew Chanu Moirang themna phongdokhre wafam asi social welfare department sinduna child marriage provision officer singi oiba orientation and sensitization program ga mari lenana North AOC da leba Imphal hotel ge sangai hall da ngasi pangthokiba thorong ga mari lenana Rina na phongdokhibane mahana makhata na hai child marriage haibase mapalam da taunariba siga yengnabada Manipur gi concept ka khara khena balai mapan gi lamda angang oiringai dagi luhongbagi chanabi ase adumak lai adubu Manipur da di masigi chanabi adumakti leite adubu chahi sudana luhongba haibasina afaba khongthang amata puropangamde maroina chahi sudana luhongbana khunaida evil consequence social consequence amadi legal consequence laknabagi asabu maram amane maram aduna state asida chahi sudana luhongbagi case yamna thokle adubu legal oina case lakpadi somnatagi case samaromdani masigi manungda Thawal district na makokta leire mathangda Imphal West Imphal East amadi Bisnupur yauna Tampaki district singda case khar thengnai adubu chingi district ki oina di chahi sudana luhongbagi mari leinaba case amata lakte adubu information technology sakolapodagi lana sizinaba child marriage ki case hengat handuna khunaida akaiba kya laknabagi maram oihali haina su phongdokhe